US amadi Iran gi marakta akan mamona conflict thoklingai naronda Iran gi Islamic Revolutionary Guard Corps IRGC da kanglon kaina kanana finance tawbagi haibu likun takpa ngambada US ki Department of State na mana oina US dollar million tramanga pigani haina lawthokre US laingak na nona pekhal liba khongthang asi US na Iran gi mathakta hanadagi hoduna tongan ma sanction tawduna lakhiba adugi mathakta Iran na putholiba thawsing asi naronda atoppa leibak sing yonduna phangliba yamlaba senpham sing adu thingjinduna IRGC gi mapangal sonta hanabu lokholapa khongthang amani haire US ki Department of State ki spokesperson oiriba Thomas na phongdorak kibagi matung ina US na Iran gi mathakta lokhol liba khongthang asi President Donald Trump na economic fury haina mingthonba terrorist organization sing da finance tawriba sing lambi kakthatna ba sangshiliba tongan ba khongthang sing gi manung chana lokholapa akhanna ba khongthang amani haire mahakna hai US amati Iran gi marakta conflict tholingai cherak asida Iran gi Islamic Revolutionary Guard Corps IRGC amadi IRGC gi atopa branch kaya da financial assistance kaya naron da piri basi kudak tagi lephallabadi IRGC mapangal asi soidan sontrakani West Asia da tholiba conflict asi athuba matamda losinduna ing tapa poknaba US lengak na hotnaiba khongthang asi hena thuna mai pakpa ngangbani hainasu mahakna makha taki US ki Department of State na thadorakba statement amagi matung inadi IRGC na atoppa leibak singda thawi yonduna yamlaba senpham kaya khongatpagi thabak chathaba sida IRGC ki Shahid Puja Fiari Oil Headquarter gi tongan makok tong official ahum yauna maruiba thodang kaya lori hairiba miyoi ahum masigi mathaktasu kanana financial assistance pibagi haibudusu US na kupna thijille IRGC na ain kaina tongan channel kuthangda yamlaba senpham kaya khongatuna proxy group kaya semgatpada natana West Asia da military activity kaya chathaba sina maram oiraga Iran da laiba misam miyamgi punchi hingnanaba hotnabada awaba kaya mayuknadi hairi Iran lengakna miyamgi yaipa thorong paikhatpagi mahutta terrorist organization amadi kuchu khulai leibada oina ain kaina funding tawduna leiri hainasu US na Iran lengakpu akan momungda maral siri US ki State Department na US dollar $35 gi oiba mana pigani hailo thorliba si IRGC amadi masalosang oiriba IRGC gi put force ki financial infrastructure da akaiba piduna IRGC na West Asia da chathriba aranba thongsing asi ngakthokna bani hainasu sirolodun makhatari US amadi Iran gi marakta tholiba conflict asi wari sanaduna yasinaba poknaba hotnabada mediator gi thodang logi hairiba Pakistan hairiba leba asi thajaba yaba leba amanatte US amadi Iran gi marakta wari sanaduna yasinaba poknaba hotnabada anouba leibak amana Pakistan gi mahut chinduna mediator gi thodang lohonnaba US ki Republican Senator Lindsey Graham na phongdokre Pakistan hairiba leba asi thajaba yaba leba amanatti haina Lindsey Graham na nauno wafam asi US amadi Iran gi marakta tha amrom chukna lan soknaringi matamda Pakistan air base Iran gi airfield oina siznabagi ayaba pihi haiba news agency amana report torokhib adugi matungda phongdorkhib wafamni US ki senator sing oiba mifam amada saruk yaraduna Lindsey Graham na hai Pakistan hairiba leba asi mahaki mafamda thajaba yaba leba amani hai lode Iran ki military asset kaya ngak sinduna thamleba Pakistan ki air base kaya siznaki haiba tongan report asina maram oiraga karigum achum oyamlabadi US amadi Iran gi marakta wari sanaduni yasinaba proknabu hotnabada mediator gi thodang loriba Pakistan gi mahut atoppa lebak amana mahut sinaba mari linaba punamana khannaba mathau tai haina mahna makhata ke panba yabadi US amadi Iran gi marakta akanba mongda lan soknaringai Iran na Pakistan gi airbase siznaki haina news agency amana report torokhib aduga mari leinana Lindsey Graham na mahaki X account da Iran na Pakistan gi Nur Khan airbase kem siznaki haina report ta uliba sigi achum da khangtoknanaba US na khutaktagi hoduni yengsinba mathau tai hainasu mangjowna na phongdokpa leigrabani ningsingba yabadi news agency amagi report ta US ki President Donald Trump na US amadi Iran gi marakta ceasefire chatnari haina lawthokkiba numit ki thangnaba numitta Iran na Pakistan airbase adu siznakibani hainasu tongan ba miyam phongdokpasu leigrabani nakalamromda chaliba chahi asi hokiba February tang 19 dagi hoduna US amadi Iran gi marakta tholiba conflict asina State of Hormuz thingjinduna thangkiba asida malemda pikliba chaiting asidagi ngakthoknanaba
US amadi Iran gi marakta wari sanaduna yasinaba poknaba hotnabada mediator gi thodang loriba Pakistan da China na mediator gi thodang sing adu yangsinnaba hotnaduna West Asia da tholiba conflict asi athubu matamda loisinana hotnanaba khanghankre haire Pakistan gi deputy prime minister amadi foreign minister Muhammad Ishaq Darga telephone gi kuthang da wari sanabada China gi foreign minister Wang Yi na hairi wafamaji phongdokhiban China amadi Pakistan gi marakta telephone gi kuthang da wari sanakibadu tasengna hairabata Pakistan gi foreign minister Muhammad Ishaq Darna US amadi Iran gi marakta tholiba conflict asi wari sanaduna yasinaba hotnabada Pakistan na mediator gi thodang loduna haujuk phawbagi oina pekhalakliba tongan khongthang singgi matangda China gi foreign minister Wang Yi da marik chimna pawdamki masida natana Pakistan mu support tawbagi damakta China bu thagat pasu phongdokladuna leibak ani gi marakta amaga mating pangnaduna hen afaba mari ama thamnana basu Pakistan gi foreign minister Ishaq Darna taksin ki haire China da based of news agency amagi report ki matung ina China gi foreign minister Wang Yi na US amadi Iran gi marakta tholiba conflict asibu wari sanaduna yasinaba proknaba hotnabada Pakistan na loriba thodang sing asibu thagatpa phongdokpaga loinana makhatana Pakistan na mediator gi oiba akhanaba thodang lokhatuna athubu matamda US amadi Iran gi marakta wari sanaduna yasinaba proknaba hotnaba phai US amadi Iran gi marakta wari sanaduna yasinaba proknaba hotnabada Pakistan na loriba mediator gi thodang aduda matam punamakta China na support tawgani hainasu telephone gi kuthang da wari sanaba aduda China gi foreign minister Wang Yi na Pakistan gi foreign minister Muhammad Ishaq Dar da phongdoraki haina pawosin makhatare Israel amadi Lebanon gi armed group Hezbollah gi marakta tholiba conflict asigi manungda Hezbollah na Israel gi lanmi singi matakta chatrakib attack singi manungda khwaidagi chawba attack chatrak am oina haukiba leba pokpa numite Hezbollah na yamlaba drone kaya sinnaduna Israel lanmi singi matakta tongan military sachingda akanba drone gi attack chatrakre haire Israel da based of news agency amagi report ki matung ina haukiba leba pokpa numita kha thangba Lebanon da leiba Israel ki military site amada Hezbollah na drone ani sinnadun attack chatraki attack adu da Israel gi lanmi ani asu apanangki aduga amana siki haire madugi matung Lebanon gi awang thangba Israel ga tainaba leiba ngamkhai paringda Hezbollah na Israel gi military site amada su drone sinnadun akan attack chathaki haire Hezbollah na chathaki ba akan ma drone attack adu Israel lanmi singna su intercept tawna bu honaki Hezbollah na mafam adumakta da amukka hanna yamlaba drone kaya sinnaduna attack mathang chatharaki haina su pawosin makhatar Israel na US ka khusamnaraga Iran da bom thadaba tokhraba matung Gaza da mai amuk konsilaktuna haukiba sayul manga asida Gaza da attack sing kansilakli Hamas fighter sin Gaza da control hengalakli haina Israel military na thajai Gaza health ministry ki matung ina Iran lalasi April ki tang nipan da lepthaba matungda Gaza da nupi nipal amadi angang trahumdu yauna Palestine masa chamaga kun hatkre Gaza da Israel chatab attack sing gi khongul liba conflict monitor ekalena April thagi report amada phonlakibagi matung inadi Israel na mas tha da haukiba attack sing dagi cha da kuntha manga hena mamang tha da chathaki Gaza da Israel strike sing hengal liba si lan khamnaba amadi amuk khana semgot sagat pa haunanaba US President Donald Trump wi thawrang makhada progress jab leplaga leibagi makhada hairiba thabak sing hi chatrakiban lan asi hojik phawbagi oina di chathari haina Lafi al-Nazar 36 kawba mitangwa Palestine musa amana phongtorakki April ki tang kunipan da Israel chathaki attack amada macha nupa sing sigraba miyoi sing manungda mahaksu amani lan asi leple haina di lokthokhi adubu asengba amadi lanphamdadi lan asi leppa leitri haina Nazar na makhataki Nazar gi imung matam amadan Gaza gi ani shuba khwaidagi chawba city oidamba Khan Yunis ki akaya toisi ki marakta pakhan khanbak ke mamada lekli Gaza de attack hengalakpadagi haiba sigi Israel gi military na khutak oina karimata phungdorakkide aduba Hamas na control tawba hengalakle Hamas ki forcing amuan sengba sagalakle amadi khulai sing sare haina handak ki sayol khara asida Israel gi military na Prime Minister Benjamin Netanyahu da akanba warning pidun lakli haina su makna makata na phongdokke atopa pawamana Lebanon ki konung Beirut ki kha thangba da leiba maruiba highway amada
इजेल की ड्रोन सिन अकन स्ट्राइक चत्रकपदा गाड़ी अहुमदा पांदुना ममा अमदी मचा अनि याउना मियोय निपान हातख्रे हाइरि एटेक अदुगी मतंगदा लेबाना हेल्थ मिनिस्ट्री ने फोंदोक्लदुना मिचमदे एटेक चथबा हाइबसी यामना लाइबक थीबनि हाइखि अमरोमदा इजेल की मिलिटरीने फोंदोरकपदना मखोगी एयर स्ट्राइकसिंग अदुना मरम ओइरगा लेबानंगी खा तंगबा सरुकसिंगदा लैबा हिजबुल्लाहगी इन्फ्रास्ट्रक्चर कया अमदा पलहनबा ngamखि इजराइल की मिलिटरीने चथखिबा एटेक अदु मखोइना खा तंगबा लेबानंदा लैबा खुंगंग तरुकके मियोइसिंग मयुम मयुम थादोक्तुना चटखिनबा अकनबा वार्निंग पीबा लोइख्रबा मतुंग पुंजा खरगी मनुंगदा एटेक्सिंग अदु चत्रखिबनि हाइरि अमरोमदा लेबानन अमदी इजराइल की माइकैदगी हायिंग डोनाल्ड ट्रम्प एडमिनिस्ट्रेशन की मियंग मखादा वाशिंगटन दा वरी साननबा मतम मंगजौना लेपख्रबन इजराइल हाइबा लेबा असि कुमजाली सिमगा समापन निफु निपान दा सेमखिबनि मधुदगी हौरगा यमलो नरिबा लेबाक लेबानन अमदी तोंगान तोंगान लेबाक सिंगा अकनबा मोंगद लान सोकना लाक्ले लेबानन की हेल्थ मिनिस्ट्रीना कन्फर्म तौरपगी मतुंग इना काइख्रबा गई अहुम मधुदा पुना मियोय कया तोलकपनो हाइबगी मतंगददी चपचाना फोंदोकपा लेत्रबसु मियोय निपानदी सिरे हाइना थंबखिबनि हाईवे की ड्रोन एटेक अदुदा नतना खा थंगबा हिथांगफम सिटी ओइबा सिदोनादा अकन एटेक अमसु चथखि अहुम सुबु ओइना मी यामना चिनबा फ्रीवे मनाक्ता लेबा सादिया टाउनदसु ओइखि अदुगा मरी सुबु स्ट्राइक अदुना सिदोनागी अवांग थंगबा संगफमदा चथरखिबनि हाइरि नाकलनी की मरक्ते एप्रिल की तांग 38 सिजफियर लौथोख्रबसु खुद थोकनबदि ngasi फावबो लेप्त्रि हाइना पावसिन मखातारि विक्टोरी डेगा मरी लेनना रशिया अमदी यूक्रेन की लाल असि नुमित हुमनी लेप्लिङै रशियन RS-20 स्मार्ट हाइना मिंथोनबा मालेमगी ख्वाइदगी मपांगल कन मिसाइल अमा चांगिंग तौख्रे प्रेसिडेंट पुतिन RS-20 स्मार्ट असि मालेमगी ख्वाइदगी मपांगल कनबा मिसाइल असिना नोंगचुप लेबाकसिंगदा लैरिबा तोंगान तोंगान मपांगल कल्ले हाइरिबा मिसाइलसिंगदगी सरुक मरी हेना वारहेड पुबा ngami हाइखि RS-20 स्मार्ट असि इंटरलोकटिलेंट प्लास्टिक मिसाइल अमनी मिसाइल असी तन कुनलुमी अमदी मीटर 35 सांगबु मिसाइल मखल अमनी लोइनना हेवी न्यूक्लियर वारहेड 10 नत्रगा अपिक न्यूक्लियर वारहेड 30 पुबा ngami मसीदा नतना मिसाइल असी पुंगदा किलोमीटर 10,000 पाइबा ngami अमसुंग किलोमीटर 19,000 रोम सांगना पाइबसु ngami मिसाइल मखल असी न्यूट्रलाइज तौननबगीदमक्ता थमलंबा मिसाइल सिलसिंग अदु नाथैनबा सिस्टम सु यावी हाइना पावसिन मखातारि नकलमरोमदा मिडल ईस्ट हंदकी लान असिदा ईरान मिसाइल अमदी ड्रोन कापसिंदुना यामना कन्न एटेक तौखिबा यूनाइटेड अरब इमिरेट UAE दा इजराइलना खमथेंना सोफिस्टिकेट ओइबा आयरन डोम एयर डिफेंस सिस्टम अमदी मदुब ऑपरेट तौननबा पर्सनल सिंग थाखरे हाइरि वाफम असी इजराइलदा लैबा यूनाइटेड स्टेट्स की एम्बेसडर माइक हकाबीना फोंदोखिबनि इजराइल अमदी यूनाइटेड अरब इमिरेट अनिमक्सी ईरान गा यामना यंगथीनबा मरमना डिफेंस की मरी हेना हेना चसिलकले इजराइल मखोगी खमथेंना माइ पाकलाबा एयर डिफेंस सिस्टम अमा यूनाइटेड अरब इमिरेट पीबा हाइबसिना हौजिक सिजफियर तौदुना ईरान लान लेप्तुना लैरिबसी मतम अमता काइरक्तुना लान असि अमुक तरोकद्रा हाइना चिंगनहल्ली हाइरि आयरन दुम बैटरी सिंग पीबा अमदी मदुब ऑपरेट तौननबगीदमक्ता पर्सनल सिंग थाबगी वफम असि यूनाइटेड अरब इमिरेट इजराइली मिलिटरीना डिप्लॉय तौबगी मतंगदा अहानबा फोंग लौथोकपा थौदोक अमसु ओइरि अब्राहम एकॉर्ड की अहानबा मेंबर ओइरिबा यूनाइटेड अरब इमिरेट्स स्टेट्स की दमक्तदि हराव फोंदोकपगी वफम थमनिंगी मसिगी एकॉर्ड असिगी कानबसी यंगबियु इजराइलना यूनाइटेड अरब इमिरेट की आयरन दुम बैटरी सिंग अमदी ऑपरेट तौबदा मतेंग पांगननबगीदमक्ता पर्सनल सिंग थाखरे हाइना हकाबीना तेल अबीबता पांथोखिबा पावगी मिफम अमदा फोंदोखिबन पनबा याबदी अब्राहम एकॉर्ड की मखादा यूनाइटेड अरब इमिरेटना हौकिबा कुमजा सो 2010 इजराइल बु रिकॉग्नाइज तौदुना डिप्लोमेटिक की ओइबा मरी थमखि मतम अदुदा इजराइल बु मरु फंगना मुथक्कनी हाइना वसक्पं यामना फत्तबा कांबुनी हाइबा इरानियन रेजिमना कन्ना यादिंगदबा फोंदोखि इजराइल की आयरन दुम एयर डिफेंस सिस्टम असिगी बैटरी अमा हाइबसिदा खिल्लगा थंबमलक मखलगी लॉन्चर मरी दगिना अहुम फावबगी ओइना यावरी मसिगी लॉन्चर अममदा तामिर इंटरसेप्टर मिसाइल कुनसु यावरी मरम मदुना आयरन दुम बैटरी अमना मिसाइल हुमफुदगिना मरफु फावबगी ओइना कापथोक्तुना येकनबगी प्रोजेक्टाइल थुवाइबा ngami बैटरी मखल असि अमना ngakthokpa ngambasi स्क्वायर किलोमीटर चौरकना 150 एरियानी सिस्टम असिना मरम ओइरगा किलोमीटर 3 दगिना किलोमीटर 100 फावबा थापा तोंगान तोंगान मफमसिंगदगी कापसिलकदबा प्रोजेक्टाइलसिंग अदु थुवाइबसु ngami सिस्टम असिगी माइ पाकपगी चांग असि
ꯑꯉꯛꯄ ꯐꯪꯅ ꯆꯥꯗ 90ꯒꯤ ꯃꯊꯛꯇ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯔꯤ꯫